मालेमदा लौफम थोकपा वारेप लौदना लैबदगे यूक्रेनियन सिंग सिबा हेंगलकले रशिया का सोनरिबा लान सही अमरोम फाजिलगलब मतम असिदा किप की फाइटिंग कैपेसिटी हेंगनबा लियोपार्ड टैंक सिंग सप्लाई तौबदा जर्मनी ना अपन बपीबदगे यूक्रेन की मिसंग सिंग लौफम थोकपा वारेप लौबदा थिंथादुना लैबा सिना यूक्रेनियन सिंग लेप्तना सिहनबगे अचौबा मरम अमा ओइदे हाइना यूक्रेन फोंदोखरे हौखिबा इराइ नुमित्ता मालेमगी लैबाक यांखैरोमना किप्ता रशियन फोर्सिंग तकथोकपदा मथौ तारिबा आर्मर वेहिकल सिंग अमसुंग म्यूनिशन सिंग याउना डॉलर बिलियन कयामुकी मिलिटरी हार्डवेयर पीबगी वाफम यानखे तविगुंबसुंग जर्मन डिफेंस मिनिस्टर बोरिस पिस्टोरियासना लियोपार्ड टैंक सिंग यूक्रेन सप्लाई तौबगी मतंगदा करंबा मतमदा वारेप अमा लौगदगे हाइबसे लेप्त्रि हाइखे ngasi warep lawang amdaba sina Ukraine gi miyoising makata na siyan bagi maruoiba maram oiri haina Ukraine gi presidential Mikhailo Podolyak na tweet amata thamke nongma warep lawbada thintabai base Ukrainian sing nongma gi sibe hengalang na bagi maram ni haina phongdokhe thangja numit ki joint statement amada Baltic state ahumge foreign minister sing na Germany na hojik Ukraine da Leopard tank sing pinana bataksin ke Latvian foreign minister Egard Rinkēviks amasung Estonia amade Lithuania ge Maki lengmanaba sing na tweet amada Russia ge akan aring singbagi thawong sing leban bada amade Ukraine bu mateng pang bada amasung Europe ta thuna maratap phibam hanjalan bada mathau tai haike Europe ki maruoiba power ama oina hiramasigi matang Germany gi akhana ba thodang lei haina makhoina makhata na phongdokhe Germany gi capital Berlin da miyoi sa kaya na federal chancellery building gi mapanda demonstration pangthokuna Ukraine da tengsing thanana bataksin khe Berlin na Leopard tengsing Ukraine da thaba pamdabaga loina na atai laibak sing da su tengsing adu kip ta thaba da thinthana na bakhangan dun lakwane sayola sigi angan bada phongkiba report sing da karigumba US na masigi tengsing su Ukraine da piba tarabade Leopard tengsing thabagi wafam yagani haibage ingit pikhe amarom da Washington na Ukraine da Abraham tengsing piba haibasida training amasung maintenance ki oiba khudong sa da bakaya lai haike Germany na Ukraine da Leopard tank supply tawdanaba warep lawkhibabo Poland na kanba mong ta saikhrei Russia na Zaporizhia da offensive hawkhrei Germany na Leopard tank Ukraine da supply tawdanaba warep lawkhibabo Poland gi Prime Minister Mateusz Morawiecki na akanba mong ta saikhrei marakasida Russia gi force na Ukraine gi Zaporizhia da offensive sathaba hawkhrei haina official report amagi matungina phongdokle Poland gi Prime Minister Mateusz Morawiecki na haikibada Germany na Leopard tank Ukraine da supply tawdanaba warep asi lawkhiba yaningde Russia na chahi adumake mamangda Ukraine da landaba hawkhibadage masing yamlaba mara leijadaba miyoi kaya ama siribane Russia gi bomb sing asina Ukraine gi city kaya da paksana kapsinduna attack sathabadage civilian sing thoidok hendokna mara leijadaba nupi angang kaya ama nungti numit khudingi siribane Germany laibak asi Leopard 2 tank ke producer oiribane adubu laibak asina Ukraine da tank makhal ase supply tawbada thausadana leide Germany na sariba Leopard 2 hairiba tank makhal ase malem gi oina khwaidagi phaba tank makhal singi manungda ama oibaga loinana Europe ta leiriba NATO gi laibak kaya na hairiba tank makhal ase paksanna sizinaribane Poland gi oina su Germany na sariba tank makhal ase sizina yadubu Ukraine gi lana sida tank makhal asibu Poland na Ukraine da supply tawba haibasida tank makhal asibu puthokliba Germany gi ayaba lawbagi tangai fadaba lay Poland government ki maikei dagi su Ukraine da hairiba tank taraga mari pinaba sem saduna leire malem gi laibak taraga mangaga su Ukraine da tank makhal ase pinanabagi damakta wari sanari haiba wafam ama phongdokpa leiribane thangja numita Prime Minister Moralit na phongdokhiba wafam amada mahakna tank makhal ase Ukraine da pinanabagi damakta Germany gi maikei dagi clearance pirakpa ngaidun leiri haina phongdokhrabane karigumba Germany na tank makhal ase pibada yadravade aikhoina chungsinaba masing yamdaba laibak singa wa tanaraba matungda anauba makhal gi tank amade langi khusu khulai sing donate tawnaba thorang tawre haibagi wafam khangalle irai numita United States na lusingba Ukraine ge ally laibak yankhairom ge defense minister sing na Germany ge Ramstein Air Base ta mifam pangthoktuna Ukraine da Leopard tank supply tawnabagi matangda wa khanane nakhibane masida hairiba laibak sing aduna Ukraine da armor vehicle amadi langi darkar oidiba masang mathum sing yauna military gi hardware dollar million kaya gi senpham oigadaba pot chai pinabagi matangda yanaba purakhe adumoinamak Germany gi defense minister Boris Pistorius na de meeting aduda phongdokhibo wafam amada ikhoina hiramasigi matangda warep chapchana loba ngamdre haina hairakpadage mifam aduda yauriba defense minister sing ningba kaina kheng talak asida NATO gi misang sungsina balaibak ta yauriba Baltic state ahumge foreign minister singna Germany bu Ukraine da
Leopard 2 teng pinabagi wafam taksille. Ngarang ayu angan ba matamda Germany gi source amana paladuna pausege agency amana haikibada karigumba United States na Germany da Abraham teng piragade Germany gi oina su Ukraine da Leopard 2 teng adu pigi haibage wafam phongdokle adubu masida US official singi maike de Joe Biden gi administration gi maike de hanana Ukraine da America na saba M1 Abraham teng pibage wafam leiti haikravane marakasida Germany dage Defense Minister Boris Pistorius athuba matamda Ukraine da chalaga hiram asigi matang da khanagani haire Russia gi oinasu Ukraine da Zaporizhia da military offensive sathaba hokibaga loinana lanasi khumang yangsin na changsilli haire aroi bada tabiri bapum namak po thagachare